मैम सिजना अखोई कॉलेज सुंजवा कनोने टर्मरिक पाउडर सिदा थाई सेंबियो अखोई जे चागेम पोमनवा ओक लेजरी ओक केजी एनी चनी कुन संदगी दिसिना खिरंग तांगे पीस मसा चाना क ई होजे तो अखोई दिसि जे प्लास्टिक ता हापा यादे सिकिम दे अदुना जिना सी दा योम सी ओरे मनथोकना वदा सि दम दामै मनथोकना दोइनि ना ओक लेबम ई दि लाइक माल 이네 봐 시제. 하우지 뭐야? 플라스틱 시네 야돼요. 엔티 플라스틱 강우네요. 시시나 거 그노네 봐. 지금 농장 양배요. 농지 투가에 수많이 투가이네요. 폴리에스터가 투가요 이제. 농장네 레미지 사가나. 지금 나 나간데 수많이 가리 이제. 실롱이 먹는 거 택시 수많이 갔다네 봐 시리즈. 옥도 농도시엔데 봐 시다. 징람이 옥도 제냐잖아. 택시 이제. गारिसिदा अल्टो 800 गुम्बा T800 नत्रगना सि बोलेरो गुम्बा सुमो गुम्बा सुमो जाम चेलेबा सिसिना खोइ मार्केट यावरे मार्केट प्लेस रानीपुर मार्केट हाइ सिनेबा काइकुना नावाय सोमदा सिमा गायम न माने काइकुन लेइ सोमदा 짱군 좀 칼레시 짱군 해줄래 당리 저놈이 사실은 SBI 아마 레이제 시제 가이쿠 소마 필름กันมาเหมือนใช่ล่ะนั่น가이쿠 소마 필름นำมาดูข้างล่ะมณีปาลแล้วก็ตำซาไว้ดอก가이쿠อ่ะมณีปาลบรอมซิมอย่างนี้นะฮะโอ้ยชิมมณีปาลกินนี่แกดักตายามตำนั้นกังงูแกดูก็सिंह मैं हवाई जाने किंगे क्या पीऊ नो हाना हूँ पता है मैं पता करता नहीं हो हवाई जाओ नहीं मोहन माना रे हाउ बड़ी का दिवात पने मुझे सही तो भी है कना है वो सही सीधा ओए तू ये तो सी 용사 कोई कॉलेज चना हाउ बनी सही सीधा सुहाउ ये मिजोरम कांगू ना खुरान ने हेक को लोय ना कोई हेक को लाय ना em gì 잡이 라 보세 suppa 사이즈 자 싸가더라 아이고 나와니 얘나로 아 상문이 이제 마추고 뭐 말하지 시시나 그노네 보고 브라운 마추네 봐 아마시나 상문이 아주 안강문에 자이 여기 suppa 항상 사자게 시나 보고 콜라기 시시나 로맹고기 시안사게 보고 콜라노 뭐 예, 디에스 타우 유시지 루파 망아 사부터 거기 사게임 폼 옥사게임 폼막이 갔다 봐 되게 허라 아요 지 자남 내래 지라 시나 가디 온 내래 시나 하토고 살래래 옥니 옥스 마사 피스 마사는 거처래 Sina Hawaii jane Hawaii jasi mayo manga ni masak ciri khadi chi yuni moi si Hawaii jasi do jodum koti khadi ya dia so je pasta palangsa me matanda hangam ka tani konya mana masing de lai dagi hojek si sida hangam khara jawab cha ni hangam pun na kon le rai si hangam pun manga hangam ma ba palangsa ma kunani ji hap sa le ko hojek sumai hapin le hangam mapun manga ne palangsa mapun ani ama ne mai apsa le khangsi keji manga kombosan bakhang vegetable nga tani ham vegetable nga tani pathara kanda siojik kai no phuto na phutoi ni magi pathara ni na dungan sa pa ni sa pa ka ni ta pa ka bola lindra pathara le siojik phutlani pathara ni dukan sa pa ne ba okay de hojik minute kya adu hisab se di chalo dina ni no habal phumi na biya re adu si chan de pathara bai mong de phutlani hojik ko minute kya chang do de taw ko tam ni se ore matam dungan phula kan lo ko khanga ni kya ko phulani hầu giờ khối gì mấy chỉ cần tập về vậy đấy cái khối khai một cái trang thì khối trang này khối mấy chỉ hostel là cái này là khá là chỉ kita ra tung ra này đó là khá là
ꯇꯞꯄꯦ ꯃꯩꯖꯥꯎ ꯀꯩ ꯊꯥ ꯊꯣꯡꯉꯕꯨꯗꯤ ꯉꯥꯏꯍꯥꯛꯇ ꯇꯧꯒꯗꯧꯕ ꯅꯨꯡꯖꯥ ꯂꯥꯛꯀꯅꯤ ꯅꯨꯡꯖꯥ ꯂꯥꯛꯀꯅꯤ ꯄꯥꯈꯠꯅꯁꯦ ꯊꯣꯡꯖꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯈꯥꯡꯁꯨꯕꯨꯗꯤ ꯆꯥꯎꯖꯔꯁꯨ ꯉꯥꯒꯤ ꯂꯧꯈꯠꯂꯨꯏꯅꯤ ꯃꯦꯠꯁꯇꯒꯤ ꯁꯦꯗꯨꯅ ꯃꯈꯥ ꯇꯥꯕ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯒꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯐꯨꯠꯆꯔꯕ ꯃꯇꯨꯡꯁꯤꯗ ꯁꯥꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯁꯥ ꯍꯥꯞꯄꯗꯨꯁꯨ ꯂꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛ ꯂꯩꯈ꯭ꯔꯦ ꯚꯥꯏ ꯉꯥꯛꯇꯪ ꯁꯥꯁꯤ ꯐꯨꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯃꯤꯅꯤꯠꯇꯤ ꯈꯤꯇꯪꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯁꯤꯗꯤ ꯃꯩꯁꯤ ꯌꯥꯝ ꯀꯟꯗꯕꯒꯤ ꯑꯗꯣ ꯁꯥꯁꯤ ꯃꯤꯅꯤꯠ 95ꯃꯨꯛ ꯐꯨꯠꯂꯕ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛ ꯁꯥꯁꯤ ꯎꯠꯆꯔꯛꯑꯒꯦ ꯍꯧꯖꯤꯛ ꯁꯥꯁꯤ ꯃꯨꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔ ꯍꯥꯞꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯋꯥꯏꯖꯥꯔꯁꯤ ꯍꯥꯞꯆꯔꯛꯑꯒꯦ ꯁꯤ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔꯁꯤ ꯃꯁꯛꯁꯤ ꯈꯔꯗꯤ ꯊꯤꯕꯅꯤ ꯑꯗꯣ ꯃꯣꯏꯁꯤ ꯍꯋꯥꯏꯖꯥꯔꯁꯤ ꯑꯗꯨꯝ ꯌꯥꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯌꯨꯝꯒꯤꯅꯕꯨꯗꯤ ꯌꯥꯝ ꯍꯦꯟꯗꯤ ꯍꯦꯜꯂꯦ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔ 5 ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯣꯝꯁꯦ ꯃꯌꯣꯝ ꯑꯃꯗ ꯂꯨꯄꯥ 10 ꯄꯤꯔ ꯂꯩꯔꯛꯄꯅꯤ ꯁꯤ ꯍꯋꯥꯏꯖꯥꯔꯁꯤꯅ ꯈꯥꯕꯩ ꯑꯃ ꯁꯤꯜꯂꯣꯅ ꯌꯥꯝ ꯍꯥꯏꯔꯛꯄꯗꯣ ꯉꯁꯤꯗꯤ ꯈꯥꯕꯩ ꯑꯃ ꯁꯤ ꯂꯩꯔꯦ ꯅꯍꯥꯟ ꯎꯒꯤ ꯈꯥꯕꯩꯗꯨ ꯅꯠꯇꯦ ꯁꯤꯅ ꯋꯥꯒꯤ ꯈꯥꯕꯩꯗꯨ ꯅꯠꯇꯦ ꯈꯥꯕꯩ ꯁꯤꯜꯂꯣꯒꯤꯅ ꯑꯝꯇ ꯀꯃꯦꯟꯇꯅ ꯁꯤ ꯑꯣꯠꯂꯅꯤ ꯁꯤꯗꯒꯤ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛ ꯊꯝꯃꯒ ꯑꯃꯨꯛ ꯀꯔꯤꯃꯨꯛ ꯍꯥꯞꯀꯗꯧꯅꯣ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯄꯅꯦꯕꯀꯣ ꯁꯤ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯞꯄꯗꯤ ꯌꯥꯔꯦ ꯑꯗꯣ ꯆꯥꯛ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯔꯦꯗꯤ ꯂꯩꯇꯦꯀꯣ ꯍꯣꯏ ꯆꯥꯛ ꯑꯩꯈꯣꯏ ꯆꯥꯛꯁꯤ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯦꯡ ꯑꯣꯏꯅꯗꯤ ꯍꯥꯞꯄꯔꯣ ꯑꯩꯈꯣꯏ ꯆꯥꯛ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯃꯨꯟꯕ ꯉꯥꯏꯕ ꯑꯩꯈꯣꯏ ꯈꯔ ꯋꯥꯔꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯑꯣꯛꯁꯤꯗꯤ ꯃꯨꯟꯗꯤ ꯃꯨꯜꯂꯦꯍꯦ ꯆꯥꯔꯤ ꯍꯥꯎꯔꯅꯤ ꯁꯤ ꯑꯗꯨꯒ ꯀꯩꯅꯣꯗ ꯁꯣꯛ ꯇꯧꯈꯤꯅꯦꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯆꯥꯛ ꯍꯥꯞꯆꯤꯟꯕꯩꯗ ꯑꯃꯨꯛ ꯆꯠꯔꯒꯦ ꯃꯦꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯁꯇꯦꯜꯒꯤ ꯆꯥꯛꯁꯤꯗꯤ ꯀꯌꯥ ꯍꯥꯎꯕ ꯆꯥꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯏꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤ ꯑꯗꯨꯝ ꯍꯥꯞꯄꯦ ꯍꯋꯥꯏꯖꯥꯔ ꯍꯥꯞꯆꯤꯟꯈꯤꯕꯩ ꯈꯤꯇꯪ ꯈꯔ ꯁꯧꯕ ꯍꯧꯒꯠꯂꯦ ꯁꯤꯒꯤꯁꯤꯗ ꯍꯣꯏ ꯁꯥꯗꯣꯛꯂꯛꯑꯦꯕ ꯑꯗꯒꯤ ꯁꯤꯁꯤꯗ ꯍꯥꯞꯆꯔꯦ ꯁꯤꯁꯤ ꯆꯥꯛꯁꯤ ꯈꯔ ꯍꯥꯞꯆꯔꯅꯤ ꯈꯥꯕꯩ 5ꯒꯨꯝꯕꯩ ꯆꯥꯡ ꯑꯣꯀꯦ ꯑꯗꯒꯤ ꯁꯤꯗ ꯑꯣꯠꯂꯅꯤ ꯚꯥꯏ ꯑꯩꯈꯣꯏ ꯑꯣꯠꯐꯝꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯁꯤꯅ ꯂꯣꯏ ꯐꯥꯈꯤꯕꯒꯤ ꯃꯍꯤ ꯈꯤꯇꯪ ꯍꯧꯖꯔꯛꯄꯒ ꯑꯩꯈꯣꯏ ꯄꯥꯇ꯭ꯔꯗ ꯁꯪꯇꯣꯛꯑꯅꯤ ꯑꯗꯨꯒ ꯁꯣꯛ ꯑꯃꯨꯛ ꯇꯧꯒꯗꯧꯕ ꯁꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ ꯑꯗꯨꯗꯤ ꯒꯦꯝ ꯁꯥꯟꯅ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯒꯦꯝ ꯁꯥꯟꯅꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯃꯤ ꯇꯨꯝꯃꯒ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯆꯥꯛ ꯉꯥꯏꯕꯗ ꯋꯥꯃꯟꯗꯅ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯊꯥꯛꯆꯔꯒꯦ ꯊꯨꯝꯁꯤ ꯀꯌꯥꯝ ꯊꯥꯛꯇꯣꯏꯅꯣ ꯚꯥꯏ ꯊꯨꯝꯁꯦ ꯍꯣꯔꯦꯟ ꯀꯩꯅꯣꯗꯨꯗ ꯍꯥꯞꯈꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯈꯤꯇꯪꯒꯤꯅꯦꯕ ꯁꯧꯕ ꯈꯔ ꯊꯨꯒꯠꯅꯕ ꯀꯩꯅꯣ ꯈꯔ ꯁꯧꯕꯗꯨ ꯊꯨꯒꯠꯅꯕ ꯑꯗꯨꯗꯤ ꯆꯥꯃꯁ 3 ꯅꯤꯄꯥꯜ ꯍꯥꯞꯄꯣ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯁꯦ ꯑꯣꯠꯂꯦ ꯇꯤꯟꯕꯨ ꯌꯣꯠꯈꯠꯂꯛꯑꯦꯗ ꯚꯥꯏ ꯑꯩꯗꯤ ꯆꯥꯛꯀ ꯂꯝꯈꯠꯂꯛꯄꯅꯦ ꯍꯤꯇꯔꯗ ꯊꯣꯡꯕꯒꯤ ꯉꯥꯏꯕꯁꯤꯗꯤ ꯋꯥꯗꯤ ꯋꯥꯈꯠꯂꯛꯑꯦꯕ ꯑꯗꯨꯅꯤ ꯑꯩꯁꯦ ꯃꯈꯥꯗ ꯃꯦꯁꯇ ꯊꯣꯡꯉꯝꯕꯅꯦꯅ ꯐꯕꯖꯥꯠꯅꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏꯁꯤ ꯃꯦꯁꯇ ꯊꯣꯡꯉꯦ ꯃꯦꯁꯇꯁꯨ ꯊꯣꯡ ꯌꯥꯏꯑꯕ ꯃꯦꯁꯇ ꯊꯣꯡꯉꯗꯤ ꯄꯩꯁꯥ ꯂꯧꯋꯦꯕꯀꯣ ꯂꯨꯄꯥ 150ꯒꯨꯝꯕꯩ ꯆꯥꯡ ꯂꯧ ꯂꯩꯔꯦ ꯍꯥꯏꯕ ꯆꯅꯤ ꯌꯧꯕ꯭ꯔꯣ 200 ꯌꯧꯈ꯭ꯔꯕ ꯍꯣꯏ ꯑꯗꯨꯋꯥꯏ ꯆꯥꯡ ꯑꯗꯨꯃꯥꯏꯅ ꯂꯧꯋꯦꯕ ꯃꯦꯠꯁꯇ ꯊꯣꯡꯉꯁꯨ ꯌꯥꯏꯑꯕ ꯀꯦꯖꯤ ꯑꯃꯗ ꯆꯅꯤ ꯂꯧꯋꯦꯕ ꯍꯣꯏ ꯄꯨꯡꯗꯁꯨ ꯃꯈꯥ ꯄꯣꯜꯂꯤ ꯃꯣꯏꯗꯣ ꯑꯗꯨꯋꯥꯏ ꯆꯥꯡ ꯑꯗꯨꯃꯥꯏꯅ ꯂꯧꯋꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯤꯇꯔꯗ ꯑꯗꯨꯝ ꯊꯣꯡꯖꯕ ꯍꯤꯇꯔꯗ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯗꯣꯏꯅꯣꯗ ꯁꯦꯟ ꯄꯥꯝꯃꯨꯗꯅ ꯑꯗꯨꯒꯤꯅꯤ ꯀꯩꯅꯣꯗ ꯊꯣꯡꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯕꯣꯟ ꯐꯌꯥꯔꯒꯤ ꯃꯑꯣꯡꯗꯀꯣ ꯃꯈꯥꯗ ꯃꯩꯒ ꯐꯖꯅ ꯊꯥꯔ ꯊꯣꯡꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯉꯁꯤ ꯅꯣꯡ ꯆꯨꯕꯅꯤ ꯉꯁꯤꯗꯤ ꯌꯥꯗꯕ ꯁꯤꯡꯁꯦ ꯐꯪꯕ ꯅꯠꯇꯦꯗ ꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯀꯣꯂꯦꯖꯀꯤ ꯁꯨꯝ ꯑꯇꯦꯛ ꯑꯀꯥꯏ ꯂꯩꯍꯧ ꯃꯌꯥꯝꯗꯨꯗꯒꯤ ꯈꯣꯝꯖꯤꯜꯂꯒ ꯐꯖꯔꯦ ꯉꯁꯥꯏ ꯁꯨꯝ ꯃꯆꯨꯁꯤ ꯐꯖꯔꯛꯈꯤꯅꯤ ꯍꯧꯖꯤꯛ ꯆꯧ ꯂꯥꯎꯕ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯁꯤꯁꯤ ꯌꯦꯡꯉꯣ ꯑꯦꯛꯇꯤꯡꯒ ꯇꯧꯔ ꯂꯩꯁꯨ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯉꯥꯡ ꯑꯃ ꯍꯥꯞꯄꯣꯍꯦ ꯑꯃ ꯍꯥꯞꯄꯤꯌꯨ ꯅꯤꯡꯕ ꯀꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯅꯤꯡꯕ ꯀꯣꯂꯦꯖꯀꯤ ꯀꯥꯏꯔꯕ ꯅꯤꯡꯕ ꯑꯉꯥꯡꯅꯤ ꯃꯥꯒꯤ ꯀꯥꯏꯔꯕꯅꯤ ꯅꯨꯄꯤ ꯑꯃꯇ ꯁꯤꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯥ ꯅꯤꯡꯕ ꯌꯥꯝ ꯀꯥꯏꯔꯦ ꯃꯥ ꯅꯨꯄꯤ ꯀꯥꯏꯅ ꯍꯧꯖꯤꯛ ꯁꯥꯁꯤ ꯀꯩꯅꯣꯁꯤ ꯊꯣꯡꯉꯤꯁꯤ ꯈꯔ ꯃꯨꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯒꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯃꯆꯜꯁꯤ ꯂꯩꯖꯕꯗꯤ ꯅꯠꯇꯦ ꯚꯥꯏ ꯀꯩꯀꯥ ꯅꯣꯡꯂꯥ ꯑꯗꯩ ꯇꯤꯜꯍꯧ ꯆꯅꯝ ꯆꯪꯗ ꯌꯥꯗꯕ ꯈꯔ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯞꯆꯗꯣꯏꯁꯦ ꯑꯇꯣꯞꯄ ꯀꯌꯥ ꯑꯦꯛꯁꯇ꯭ꯔꯥꯗꯤ ꯍꯥꯞꯆꯔꯔꯣꯏ ꯁꯣꯛ ꯇꯧꯅꯕ ꯈꯥꯡꯅꯤ ꯐꯦꯡꯖꯔꯤꯕꯁꯤ ꯃꯆꯨꯁꯤꯒ ꯇꯧꯔꯛꯑꯕꯅꯤ ꯁꯤ ꯍꯥꯞꯆꯔꯒꯦ ꯁꯤꯗ ꯀꯣꯊꯣꯛꯑꯦ ꯈꯥꯡ ꯃꯆꯥꯁꯤꯗ
ꯁꯤꯁꯤꯅ ꯈꯥꯡ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯆꯟꯕꯅꯣ ꯑꯅꯤꯒꯨꯝꯕ ꯑꯅꯤ ꯃꯈꯥꯏꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯟꯕꯒꯤ ꯈꯥꯡꯅꯤ ꯁꯤꯁꯤꯅ ꯀꯦꯖꯤ 5-6ꯀꯨꯝꯕ ꯆꯟꯕ ꯈꯔ ꯆꯥꯎꯕ ꯈꯥꯡꯅꯤ ꯃꯦꯁꯀꯤ ꯈꯥꯡꯅꯤ ꯁꯤ ꯃꯊꯪ ꯃꯊꯪ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯆꯔꯦ ꯈꯥꯡ ꯑꯅꯤ ꯁꯨꯗꯣꯏꯅꯦ ꯑꯃ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯀꯃꯦꯟꯇ ꯇꯤꯟ ꯌꯣꯠꯄ ꯌꯥꯎꯕꯤꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯆꯨꯁꯤꯗꯤ ꯍꯧꯖꯤꯛ ꯐꯖꯔꯤꯔꯣꯏꯀꯣ ꯃꯆꯨ ꯐꯖꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯃꯆꯨ ꯃꯃꯦꯟ ꯊꯥꯛꯇ꯭ꯔꯤꯕ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯛꯄꯒꯤꯗꯨꯗ ꯎꯠꯂꯛꯀꯦ ꯈꯥꯡꯁꯦ ꯍꯧꯖꯤꯛ ꯁꯪꯗꯣꯛꯄ ꯂꯣꯏꯖꯔꯦ ꯁꯤ ꯈꯥꯡꯁꯤꯗ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯅꯕ ꯊꯥꯎ ꯅꯨꯡ ꯈꯔ ꯍꯥꯞꯄꯒ ꯃꯆꯨ ꯃꯃꯦꯟ ꯆꯅꯝ ꯁꯨꯕꯁꯤ ꯁꯨꯃꯥꯏꯅ ꯁꯨꯏ ꯑꯩꯈꯣꯏꯗꯤ ꯁꯨꯝꯕꯥꯟꯒꯁꯦ ꯂꯩꯖꯗꯦꯕ ꯅꯨꯡꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯅꯨꯡꯒꯤ ꯅꯨꯡ ꯉꯥꯛꯇ ꯂꯩꯕꯅꯤ ꯁ꯭ꯋꯥꯏꯗ ꯆꯅꯝ ꯁꯨꯕꯗ ꯃꯌꯥꯝ ꯍꯩꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯁꯨꯕꯤꯌꯨ ꯁꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯁꯦꯝ ꯃꯦꯊꯠꯇ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯖꯔꯒꯦ ꯊꯥꯎꯁꯤ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯊꯥꯎꯁꯤ ꯂꯩꯔꯝꯗꯕꯒꯤ ꯑꯗꯨꯅ ꯑꯔꯩꯕ ꯈꯔꯁꯦ ꯍꯩꯖꯔꯒꯦ ꯌꯥꯝꯗꯤ ꯌꯥꯝꯗꯦꯌꯦ ꯚꯥꯏ ꯑꯁꯦꯡꯕ ꯁꯣꯛ ꯇꯧꯖꯅꯕ ꯂꯩꯖꯔꯦ ꯔꯦꯗꯤ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯊꯥꯖꯖꯔꯦ ꯇꯤꯜꯍꯧ ꯊꯥꯖꯔꯦ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯀꯌꯥꯅꯣ ꯚꯥꯏ ꯉꯁꯥꯏ ꯁꯣꯏꯈꯤꯕꯗꯣ ꯃꯔꯤ ꯇꯤꯜꯍꯧ ꯃꯔꯤ ꯈꯤꯇꯪ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯇꯤꯜꯍꯧ ꯃꯔꯤ ꯍꯥꯞꯆꯤꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯍꯥꯞꯀꯗꯧꯕ ꯑꯣ ꯑꯣꯀꯦ ꯇꯤꯜꯍꯧ ꯃꯔꯤꯃꯛꯇꯤ ꯍꯥꯞꯆꯤꯜꯂꯦ ꯇꯤꯜꯍꯧ 3ꯒꯨꯝꯕꯩ ꯆꯥꯡ ꯃꯄꯨꯝ ꯑꯗꯨꯗꯤ ꯄꯨꯂꯞ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ 3.5-3ꯒꯨꯝꯕꯩ ꯆꯥꯡ ꯍꯥꯞꯄꯦ ꯆꯅꯝꯁꯦ ꯈꯤꯇꯪ ꯃꯨꯜꯂꯕ ꯃꯇꯝ ꯃꯨꯜꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯞ ꯆꯥꯎꯕ ꯁꯤꯡ ꯑꯃꯒ ꯃꯈꯥꯏ ꯍꯧꯖꯤꯛ ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯞꯄ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯤꯅ ꯙꯅꯤꯌꯥ ꯄꯥꯎꯗꯔ ꯍꯥꯞꯆꯔꯅꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯔꯦ ꯑꯣꯠꯂꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯌꯥꯝ ꯀꯨꯏꯅ ꯉꯧ ꯌꯥꯗ꯭ꯔꯥꯅꯦ ꯚꯥꯏꯁꯦ ꯁꯥ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦꯕ ꯑꯗꯨꯑꯣꯏꯗꯤ ꯁꯥ ꯐꯨꯠꯈꯤꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯍꯥꯞꯄꯅꯤ ꯂꯩꯇꯕꯅꯤꯅ ꯑꯂꯩꯕ ꯈꯔ ꯍꯥꯞꯆꯕꯅꯤ ꯍꯣꯔꯦꯟ ꯇꯦꯁꯇꯨ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯁꯥꯁꯦ ꯍꯥꯞꯆꯔꯒꯦ ꯄꯥꯇ꯭ꯔ ꯑꯅꯤꯗ ꯍꯩꯗꯣꯛꯆꯈꯤꯕꯅꯤ ꯑꯍꯥꯟꯕꯒꯤꯁꯦ ꯍꯥꯞꯆꯔꯦ ꯑꯩꯈꯣꯏꯁꯦ ꯃꯅꯥꯁꯤ ꯇꯦꯛꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯕꯗ ꯍꯥꯞꯆꯔꯦ ꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯣꯠꯂꯅꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯉꯧꯈꯤꯕ ꯄꯣꯠꯇꯨꯒ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤꯒ ꯑꯣꯠꯆꯔꯦ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯅꯕ ꯊꯨꯝ ꯊꯥꯛꯇ꯭ꯔꯤꯕ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯈ꯭ꯔꯦ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯞꯀꯗꯧꯅꯤ ꯑꯗ ꯍꯧꯖꯤꯛ ꯃꯆꯨ ꯃꯃꯦꯟ ꯑꯃꯨꯛ ꯊꯥꯛꯆꯔꯅꯤ ꯁꯤꯗꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯤꯗ꯭ꯔꯕ ꯉꯥꯏꯍꯥꯛ ꯉꯧꯔꯤꯗ꯭ꯔꯕ ꯌꯥꯔꯕ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯁꯨꯡꯖꯕ ꯀꯩꯅꯣꯅꯤ ꯇꯔꯃꯔꯤꯛ ꯄꯥꯎꯗꯔ ꯁꯤꯗ ꯊꯥꯔꯤꯁꯤ ꯌꯦꯡꯕꯤꯌꯨ CAU ꯊꯥꯔꯤꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯝꯐꯥꯜ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯣꯒꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯁꯥꯖꯕ ꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯐꯨꯗ ꯑꯦꯟ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯦꯟ ꯐꯨꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯃꯃꯤꯡꯅꯤ ꯁꯤ ꯌꯥꯔꯤꯁꯤꯅ ꯁꯤꯁꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯒꯠꯆꯔꯤ ꯃꯆꯨꯁꯦ ꯄꯤꯌꯣꯔ ꯑꯣꯔꯒꯥꯅꯤꯛꯅꯦ ꯃꯥꯁꯦ ꯄꯤꯌꯣꯔ ꯑꯣꯔꯒꯥꯅꯤꯛ ꯁꯤꯀꯤꯝꯅꯤꯅ ꯍꯧꯖꯤꯛ ꯊꯥꯛꯑꯁꯤ ꯀꯣꯂꯦꯖꯀꯤ ꯀꯩꯅꯣꯁꯤ ꯊꯥꯛꯆꯔꯒꯦ ꯃꯆꯨꯁꯦ ꯑꯩꯈꯣꯏꯗꯤ ꯄꯣꯁ ꯇꯥꯔꯛꯀꯅꯤ ꯄꯤꯌꯣꯔ ꯑꯣꯔꯒꯥꯅꯤꯛꯀꯤ ꯃꯆꯨꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛ ꯑꯣꯠꯆꯔꯦ ꯃꯆꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯃꯆꯨ ꯑꯣꯜꯂꯒ ꯃꯌꯥꯝ ꯁꯤ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛꯀꯤꯗꯨ ꯃꯆꯨꯗꯨ ꯌꯦꯡꯕꯤꯌꯨ ꯐꯖꯅ ꯁꯨꯕ ꯍꯧꯔꯗ꯭ꯔꯥ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯑꯃꯨꯛ ꯊꯥꯛꯆꯔꯦ ꯎ ꯃꯣꯔꯣꯛꯅꯤ ꯊꯥꯛꯆꯔꯤꯁꯤ ꯌꯥꯝꯗꯤ ꯊꯥꯛꯆꯔꯔꯣꯏ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯀꯌా ꯄꯥꯝꯕ ꯃꯤ ꯌꯥꯎꯗꯦ ꯌꯥꯔꯦ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯊꯨꯝꯗꯨ ꯈꯤꯇ ꯍꯥꯞꯆꯈꯤꯕꯗꯨ ꯂꯣꯏꯔꯝꯗꯥꯏꯗ ꯈꯤꯇꯪꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯞꯆꯔꯅꯤ ꯁꯤꯅ ꯂꯥꯁꯀꯤ ꯐꯥꯏꯅꯦꯜ ꯑꯣꯏꯅꯕ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯆꯔꯦ ꯃꯍꯥꯎꯁꯤ ꯍꯥꯎꯅꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯅ ꯀꯩꯅꯣ ꯆꯥꯏꯖꯔꯒꯦ ꯐꯗꯤꯒꯣꯝ ꯆꯥꯏꯖꯔꯒꯦ ꯇꯣꯇꯦꯜ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯈꯤꯕꯁꯤ ꯄꯨꯡ 2ꯒꯨꯝꯕꯩ ꯆꯥꯡꯗꯤ ꯆꯪꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯃꯩꯁꯤ ꯈꯤꯇꯪ ꯇꯞꯄꯒꯤꯅꯤ ꯃꯩ ꯀꯜꯂꯕꯨꯗꯤ ꯅꯤꯌꯔꯂꯤ 3 ꯍꯥꯏꯗꯣ ꯃꯅꯝ ꯅꯨꯡꯁꯤꯔꯦꯍꯦ
tin yokhale bai samje plate sumai ha chai si na sa ra ge khoi sa bai ji di amma sa bai ji di thoina pa rồi pai lai ti khoi sa bai review tau hai ti Mấy con nó khá lên là mấy con nó. Cái hầu ra. Mày mà hầu ra. Đúng rồi. Hầu. Ừ. Hầu đấy. Hầu đấy. Khơi cái bò lan là hầu đấy hay là khơi chúng ta tàu hết tầng. Lấy bộ khai về à riêng mà bây giờ cũng ra chứ. Phong là không nhiều mà. Có gì không ra số và ngang hay rồi chỉ mà chỉ là tôi đấy mà. Bốc swai da losilage na nungai biradi ai ki keno se blog se thagat ching da Instagram da kai da hana loina update taw ne ba update taw de Instagram da follow taw Instagram da link da apsa ke swai da swapa ni da chis losilage bye bye